Nongmagi Suraga Chajaba Sinmisingda Puba Thangba Ngamloidaba Senkhai Thumkhai Toubiganu haina wakat mifam famkhre. Yumthong kuding makta thabak suba khaktana mathaudang oiriba Thoubal District ki Kairimbikhok Khungangda Puba Thangba Ngamloidaba Senkhai Thumkhai taurakpa amadi aki akhang pirakpabu yaningdaba fongdoktuna ngasi nungthil Kairimbikhok lamkhai waiting seta miyamna wakat mifam famkhre. Ngasi gi wakat mifam aduda saruk yakibi Mairapaibi Luchingbi Laisram Sunibala amadi Furniture Association ge member Thangzam Brazakishore anina fongdorakpada thabak subatana ithaudang oizaba Suraga Chajaba thabak Suraga ichasing mahai tamhanba ngamnaba hotnazariba khungang asida Puba Thangba Ngamloidaba Senkhai Thumkhai gi thabak chatharakpa amadi aki akhang pirakpa haibasi lamdam masigi Sinmisingbu muthatnaba hotnabagi thawongni voter lising ama chahum rom leiba khungang asida yumthong marfu romdi usang furniture tawduna khungang asigi miyam amadi kun thangnari miyoi kaya thabak piba khakta natana imung manung pujaribani khungang asigi research amata leizadaba lau ugi hairasu lau leizadaba nonganbadagi numit taba fauba chaba thakpa watanaba icha singi maning thunghanba ngamnaba thabak sujaba natana atopa sinfam amata tawjadraba khungang asigi miyamda aki akhang piduna Sinmisingbu muthatnaba hotnarakpa haibasi thamoi sokna nungaizade masigi mathakta COVID-19 laina laichat nonglai nungsit lendagi amangata kaya thokhankhre len amadi nonglai nungsitna khungang asigi yumthong khudingmak amadi usang khudingmak amangata thokhankrabani hauzik fauba usang kaya semjinba ngamdana leiribani lamdam asida ing kumja inglishingani kunhumdoi gi me ahumdagi thokliba lana sina maram oiraga awaba kaya mayoknaribani imalaibaki khanduna war Basuwana angamba mateng kaya tawduna laklibani adubu Puba Thangba Ngamloidaba Senkhai Thumkhai taurakpa asi khudakta lepiyu haina mari leinaba singda thamlakhi wakan mifamaduda Nongmagi Suraga Chajaba Sinmisingda Puba Thangba Ngamloidaba demand Toubiganu Kairimbikhokki praja singda aki akhang pibiganu leibaki oiba matam matamgi thabak thoram singda aikhoisu saruk yaduna laksari amadi miyamgi angamba matengda penthokpiyu haina thaba play card singsu sizinakhi Sahi 2023 gi medagi hogdana lepaki yamna sathiba yamna waba irang na maram oduna lek parja khuni moksi wana ringai chadak asida hantaki manipurda takhiba len Thoubal district ki manung chana leba Kairimbikhokta tuki matik yamna yamna phadana yum puna makse loina mak sidoktana len yamna awaba pige bachai theng marak sida hujikse u sujariba furniture tawjariba kangbujina masagi u sujaraga hijabani Kairimbikhok haibasiti aduna aikoina usang amada lon mi tariet nipan amamam ani sujaraga magi imung manung pujariba furniture tawjariba adugumba carpentry tawjariba yum singsida Puba Thangba ngamaroidoba Senkhai Thumkhai se tongan balup singna Kairimbikhokta maruina carpentry tawjariba singsida Puba Thangba ngamoidoba Senkhai changakpase khudaktagi lepiyu Kairimbikhokse u suraga hingjabani masina imung manung nupi angang sata sati macha masu laik tamjaba punamak pujabani sinatana Kairimbikhokki atopa simpham chu leijadabani adun laiba Senkhai je atopa mayam ama laibase tongan balup mayam laibase khudaktagi lepiyu Kairimbikhokse akoi hek area sida laibadagi ipa ipuna u kharaga suraga ingakpa alulaba khungang amani leiriba khungang asi karimta resource laitawa amadi lau singu baju lau marang kaina imung amada laitawa paisa ayamana paina daba ngaktani adubu akoi isa na akoi yumdong marphu mu hena Kairimbikhokta mi voter lising amaga chahunga marphu mu leibasida akoi yumdong marphu mu hena furniture gi thabak tawjai haribasi thabak se isa na akoi loina mak hona jaraga isa isu larik tamba khotpa loina masigi punagi bada akoi seng na bada Kairimbikhokta akoi karimata ngasi bawol chawkhatpagi mami ichau chana taba ngamdribasini kan hona jai tawsung handaki laina tina covid gi mathang lakpada handak khangdana cyclone lama laktana nonglei nungsina le lama lakpadi Kairimbikhokta asokki matik chwai Manipur gi mafamda sokpa mafamdagi Kairimbikhokta helena soki usang amata aikoi leiba ngamgide usang khudimak loina humdoki yung khudimak loina humdokpigi adu leiriba mayam je ngasi bawda usang saba ngamdaba mayam yauri leiriba port sida ngasi Manipur gi situation sida aikoi irang akan birang lakpa sida aikoi punamakki aikoi mateng panga ngasi bawda praja punamakta section punamangna mateng panga laksari usang punamangna aikoi angamba Senkhai khairga laksari adubu ahenba ka henba Senkhai akoina Puba Thangba ngamoidoba aikoi sengna haibada lupal lising kun kunthra painaraga u sunaraga chumnagi u macha ama khainaraga khairuraga akoi thabak sujaba furniture gi imung mayam yauri masida akoina lakpiriba akoigi leiba ngakpiriba koi punamangna mase praja amada Puba Thangba ngamoidoba koi kanosidagi step sidai kitang handokpiu haidana ngasi Kairimbikhok praja punamangna leibiriba akoigi
ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯔꯨꯞ ꯃꯄꯥꯡ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯇ ꯍꯥꯏꯔꯤꯕ ꯁꯦꯡꯈꯥꯏ ꯊꯨꯝꯈꯥꯏꯁꯦ ꯂꯦꯞꯄꯤꯌꯨ ꯍꯥꯏꯅ ꯉꯁꯤ ꯀꯥꯏꯔꯦꯝꯕꯤ ꯀꯣꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯅꯣꯜꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯩ